Lakle Inspector Tayay Ahan mamaktada Diamond Radio Channel ge Inspector Tayay tabiri basimu James Saigujamna Taram nok sabugaloina nei koknona kurumjari ngasi supudona laksari Inspector Tayay chamnga ga manga suba tanka wari asi aseng thokiba thodokdagi sagachabani afaba sing loksinbi fataba sing nakanda thambi anauba tankak ama Hai Opendro nang bu karai chali non he amuk tangai khone nani he ga nang unabne na lai ni nei bungo mama kari lerege kari no ai bu thibirali sibo hai Rohit tu nupi thiu yadre ne kamdok sige bungo matha sare nupi mata koyo hai chu yade kari no mi gi masa sing di sahi tarani pan so dringe pangchen da cheli panghong do hong nei men man ta de sahi soiga sude ga phare ga du ga da ga kari no nei ai koi si nupi thiu yadre ne kari no no koi me am no kari no khara na sung na mana bani sen mo ko tar khar to ye mama masa na di no mata so koi do hai rekti koi na kamai na mi gi koi na ga da no pi kamai sen do no mama hai ibungo noi mama hai ba so hai ban thawai na du gi lai bani ne noi ne khara chathok khotok ba do khara kawi masak ma taw ga phajaba nu pi ga lai radi bungo imau hek to oige se kari no noi ne khang ba ama tha lai ta brai mi as ine hojik matam ji am lu gre da hojik kan ni lai sabi ni se lai sari bra mau sari bra gyan men chu ta de adu mathak ta hayeng ko na pora ga amu khucha bi oi ga oi de ga ine wa thuna ra kani da hai ai khoi kari ma ta hai jaroi ko lai sabi oi gera mau oi gera thangai sena mau oi ra su ne hala aga khaina ra ga lai ra ba hai badi divorce kai do tawra ga ne wa ga loisna ra su yai ko lai sabi oi ra su ne bungo kitang masak ma tawdi kitang pan thok ba kari hai ni bungo hayeng isau da langa su ne kabu masak tu phajaba du khara phaidana khara ga muk thire isau go khara langale hayeng khara bija ningdradi akhoi na han oi ba gai bungo khara di pharak ta dong male ine gi wata sidi saita oi ba ine ai ama khakti aina leibang khak lei sabi di ine hojik ti hai bang amdre lei sabi do jinu pa koine da bai ji amta leiram dong mande adu ine na hek chinna mau halak pa divorce hairagadi ama khakti lei rei ne masi masa ju yaw ba natri masi imung manung mane hek palu bu khara mau khara sa da ba jani da nupa du khara suning ba wat ba imung da adom suru nei san da aduga mani maku du ne tawri du na khara hojiki nupi si de khara thawoi bi da ba jani da adama masi di kana ponte hek ta hallaga loire na masa masu su yaudri mari ko hala bani da adu imung manung du da mama mapa na lu na tawdan hoji mayum palu re haibagi wani lai sabi na ga hendok jana te dei ne as yeng bado unthok na masam mo manao phibam murti unthok na phajagra poni chung phiran chagra poni dei ne photo se ingon da budi phone da yauri ne na haiphet harak pudu da mapa je haiphet chana re ine sibu yabram ti yemune kadai hai ngai khon hai no yani de yeng no nei som de yeng ge ne kodai no ne ui sidi yai ne mama yong ni sibo si yai ne as sanu pa na mu mayum palu re kholu re na mu hairo oidro hairo na sanu pa gi dine ima ga pabung na pa madi iya re an hairaban ado hauju bu kadai de le sabi thiru doi no masa yana dana koina dana khangna dana ngangna dana moi yana dana koina bor di bhai hai ge se ta Opendro wafam si ai nangi marup rohita amuk to hogoke madamana haiphet yaning bagi mong leiradi bungo ai hekta nangonda phone tora da bani aduga ne thabak se soyen ganu nangonda nei bungo lupa lising kun pi gani mamana mama kari gi pesa no ai na har sini ne thabak si de yalu asuk phajaba sibu leisabi mau haiba leibro se makhut chaba yaba aduga nungai na nuksinara ga leiraga lore ai wa ba khatari de sei bungo se karim ka lao mama lao se nangi sigi photo se bungo kada mama gi sigi se mama gi si number sida tu sida to kapsalok se sida hoi mama se mama yare mama se
ꯐꯔꯦꯗ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯗꯥꯎ ꯍꯦꯛ ꯌꯥꯔꯦ ꯎꯄꯦꯟꯗ꯭ꯔꯣ ꯃꯃꯥ ꯌꯥꯔꯒꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯣꯔꯦꯟ ꯃꯔꯣꯟꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯃꯥ ꯑꯗꯨꯗꯤ ꯃꯃꯥ ꯑꯩ ꯑꯝꯇ ꯆꯠꯆꯔꯨꯈꯤꯒꯦ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯁꯤꯃꯥ ꯍꯥꯏꯕꯗꯣ ꯃꯈꯣꯏꯔꯣꯝꯗꯅꯤ ꯆꯠꯀꯗꯧꯔꯤꯁꯤ ꯋꯥꯐꯝꯁꯤ ꯃꯥꯃꯅ ꯌꯥꯔꯒꯗꯤ ꯑꯩꯅ ꯃꯈꯣꯏꯗ ꯂꯩꯔꯤꯉꯩꯗ ꯀꯛ ꯍꯦꯛꯇ ꯍꯧꯗꯣꯛꯑꯝꯃꯒ ꯂꯣꯏꯔꯦ ꯃꯃꯥ ꯑꯩꯉꯣꯟꯗꯅꯦ ꯃꯐꯝ ꯆꯥꯒꯗꯕ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯣꯏꯗꯧꯕ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕ ꯑꯗꯨꯒ ꯅꯥꯇꯩ ꯆꯥꯕ ꯂꯩꯔꯕꯗꯤ ꯑꯃꯠꯇ ꯌꯦꯡꯕꯤꯔꯛꯎ ꯍꯥꯏꯗꯅ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯂꯩꯔꯤꯕꯅꯤ ꯃꯥꯃꯥ ꯌꯥꯝꯅ ꯆꯥꯅꯔꯤꯀꯣ ꯃꯥꯃꯥ ꯑꯗꯣ ꯃꯥꯃꯥ ꯃꯔꯣꯟꯗꯣ ꯅꯆꯥꯗ ꯑꯃꯨꯛ ꯐꯥꯎꯕꯤꯔꯛꯑꯣ ꯃꯥꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯃꯥꯃꯥ ꯐꯔꯦ 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 ꯎꯄꯦꯟ ꯀꯝꯗꯧꯅꯤ ꯃꯥꯃꯥ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯤꯗꯤ ꯃꯥꯃꯥ ꯀꯝꯗꯧꯕ ꯑꯁ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯃꯁꯤꯗꯤ ꯐꯤꯂꯝ ꯀꯨꯝꯕ ꯅꯨꯄꯤꯒ ꯃꯥꯜꯂꯤꯅꯦ ꯍꯩ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯝꯃꯛꯑꯕꯅꯤ ꯑꯗꯨꯅꯕꯨ ꯑꯍꯥꯟꯕ ꯃꯌꯨꯝ ꯄꯥꯟꯕꯗꯨꯗ ꯃꯐꯝ ꯆꯥꯗꯦ ꯃꯐꯝ ꯆꯥꯕꯗꯤ ꯁꯣꯝꯗꯅꯤ ꯍꯥꯏꯗꯅ ꯏꯁꯣꯔꯅ ꯁꯤ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯅꯆꯥꯅꯨꯄꯥꯗꯅꯦ ꯑꯃꯨꯛꯇ ꯍꯥꯏꯅꯔꯨꯁꯤ ꯂꯥꯎꯁꯦ ꯑꯁ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅꯦ ꯅꯨꯄꯤꯒ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯄꯤꯁꯜꯂꯛꯏ ꯍꯥꯏꯗꯅ ꯆꯕꯦꯠ ꯑꯃꯨꯛ ꯍꯣꯔꯦꯟ ꯇꯧꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯣꯏ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯕꯅꯤ ꯃꯥꯗꯤ ꯅꯨꯄꯤ ꯀꯣꯏꯕ ꯉꯝꯃꯔꯣꯏ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯇꯣ ꯃꯥ ꯑꯃꯠꯇ ꯈꯪꯅꯖꯔꯛꯇꯦ ꯑꯗꯨꯒ ꯍꯥꯏꯕꯁꯨ ꯇꯜꯂꯤ ꯍꯥꯏꯔꯨꯔꯒ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯗꯨꯗ ꯇꯛꯁꯤ ꯁꯣꯟꯗꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯄꯥꯕꯨꯡ ꯑꯣꯏꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯌꯥꯔꯦꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯕꯅꯤꯅꯦ ꯂꯥꯛꯑꯣꯅꯦ ꯃꯃꯥ ꯅꯪꯕꯨ ꯂꯥꯛꯑꯣꯅꯦ ꯑꯁ ꯐꯔꯦꯁꯦ ꯌꯥꯕꯨ ꯌꯥꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯀꯔꯤꯃꯇ ꯁꯤꯗ ꯌꯥꯅꯤꯡꯗꯕ ꯂꯩꯇ꯭ꯔꯦꯁꯦ ꯍꯩ ꯑꯗꯨꯒ ꯑꯩꯅꯅꯦ ꯍꯧꯖꯤꯛ ꯎꯄꯦꯟꯗ꯭ꯔꯣꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤꯗꯣ ꯂꯨꯄꯥ 10,000 ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯃꯉꯣꯟꯗꯗꯤ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯣꯏꯕ ꯃꯣꯏ ꯄꯥꯕꯨꯡ ꯄꯩꯁꯥ ꯄꯤꯕꯗꯤ ꯂꯥꯏꯔꯤ ꯅꯆꯥꯅꯨꯄꯥꯅ ꯐꯥꯎꯕ ꯌꯥꯗ꯭ꯔꯤꯁꯨ ꯈꯪꯗ꯭ꯔꯤ ꯍꯥꯟꯅ ꯄꯩꯁꯥꯒꯤ ꯋꯥ ꯍꯦꯛꯇ ꯇꯣꯛꯊꯣꯛꯏꯗꯨꯕꯨ ꯍꯩꯃꯥ ꯃꯃꯥ ꯌꯥꯔꯒꯕꯨ ꯍꯥꯏꯕꯅꯤꯅꯦ ꯌꯥꯗ꯭ꯔꯒꯗꯤ ꯇꯣꯛꯄ ꯇꯥꯔꯦꯗꯅ ꯌꯥꯔꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣꯏ ꯀꯗꯥꯏꯗꯕꯨ ꯂꯩꯖꯥꯠꯅꯣ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯌꯨꯝꯗꯤ ꯌꯧꯁꯜꯂꯦꯁꯦ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯛꯀꯦ ꯃꯥꯏꯊꯣꯡ ꯌꯦꯡꯉꯒꯅꯦ ꯊꯕꯛ ꯆꯠꯊꯁꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕ꯭ꯔꯥ ꯂꯥꯝꯗꯕ꯭ꯔꯥ ꯑꯩꯗꯣ ꯑꯩ ꯑꯃꯇ ꯌꯦꯡꯈꯤꯒꯦꯀோ ꯃꯃꯥ sida lermuse mangoda kakhaluse se sida ai puro lakise hai taribra rohit o rohit kai hege bau se law ipawa ma hege lawn hei nang sai ngonda haibadu ai khoina ama hekta sillasu nang yani haidaine as babung wasibu luhungbu wana tradi amta leitro ngakleri luhungba ngakleri nu pithiba ngakleri yum pan pamo yum sibu pandaba yamak yadrabra ai pabunga imagi sebado ai dum tawrasu dawjagi mi thamasu thamjagi pamo yum pamlei wasi tosi ke dorki nasana karai nu pithiru doino mi hai nangna thigedab natene ai khoina thibada phanglei ai ado wafam amatang di lei nupi si mayum di palurin hei adubu mayum palaga suma divorce tawraga hanagi nupa du mong sadi habra kaino thabak suningde yumda dum kundana lei hai madudagi imungi bhar mayam du ma sum urakpada masidi kanara roina ma yumda ko hale yamna koina leirubaga nateda sahi phade phat masa yaudringe da halakpani divorce su tawrabani na mana mani nairoi adugi mathakti bungo hojikti nangna su koyu ma yadrabani ne koina migi masa leisabi ma hektai koina thiru baise ꯑꯩꯈꯣꯏꯗꯁꯨ ꯑꯔꯨꯕ ꯑꯣꯏꯒꯗꯧꯔꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ ꯁꯦ ꯏꯄꯥꯅꯅꯦ ꯅꯪꯉꯣꯟꯗ ꯇꯧꯔꯤꯁꯦ ꯇꯧꯍꯩꯗ꯭ꯔꯕ ꯊꯕꯛꯅꯤꯀꯣ ꯃꯄꯥꯅ ꯃꯆꯥꯗ ꯁꯤ ꯅꯨꯄꯤ ꯌꯦꯡꯉꯣꯅ ꯍꯥꯏꯕ ꯍꯧꯗꯦꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯑꯁ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯌꯥꯔꯗꯤ ꯑꯩ ꯌꯥꯔꯦꯁꯦ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦꯁꯦ ꯃꯁꯛ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯏꯁꯦ ꯍꯩꯃꯥ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯁꯤꯗ ꯃꯥꯏꯊꯣꯡꯁꯦ ꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ ꯁꯦ pabung yare isana yaninge ko ai mama laune nangbo amukta laune nangbo kaidorge moi pabung nasanu pana yadrabo hai yadaba gana tiene madi no fet ka tawduna tawrine laune nangbo sidai da laune moi pabung nasanu pana yaradi yare ke doboge karino open rosu nupidugi marakta satli haibanina mana leiringai juda nupidugi number ga lauduna kotana wariga sanandana khara khangnadana kotana luhungdring asida kaino khara tawsi kaino hey maduni ne aina haige khali basa rohit
ꯄꯥꯕꯨꯡ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯁꯨ ꯍꯜꯂꯛꯑꯒ ꯂꯩꯔꯕꯁꯨ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯀꯣ ꯃꯤꯒꯤ ꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯌꯥꯔꯕꯗꯤ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅꯅꯦ ꯍꯜꯂꯛꯄꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯣꯏꯕꯗ ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯑꯣꯄꯦꯟꯗ꯭ꯔꯣꯗ ꯄꯥꯎ ꯑꯁꯤ ꯄꯤꯈ꯭ꯔꯒꯦ ꯄꯥꯕꯨꯡ ꯈꯣꯏꯅ ꯌꯥꯅꯤ ꯑꯗꯨ ꯑꯗꯨꯝ ꯇꯧꯕꯤꯔꯨ ꯀꯩꯗꯧꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯣꯄꯦꯟꯗ ꯄꯥꯎꯁꯦ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯀꯩꯅꯣ ꯇꯥꯎꯄꯦꯟ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯗꯦꯕꯣ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯅꯍꯥꯟ ꯅꯪꯅ ꯍꯥꯏꯗꯥꯏꯅꯦ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯗꯨꯒ ꯈꯔ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯔꯣꯏꯗꯧꯕꯅ ꯅꯪꯅ ꯍꯥꯏꯕꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯑꯁ ꯌꯥꯝꯅ ꯐꯈ꯭ꯔꯖꯥꯠꯅꯤ ꯃꯥꯃ ꯊꯝꯕꯧ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯤꯅꯥ ꯃꯃꯤꯡꯒꯥꯏꯁꯤ ꯅꯍꯥꯒꯤ ꯃꯃꯤꯡ ꯃꯥꯟꯗ꯭ꯔꯣ ꯃꯆꯥꯅꯨꯄꯥꯗꯨꯅ ꯔꯣꯍꯤꯠ ꯃꯊꯟꯇꯅꯤ ꯄꯣꯛꯏꯕ ꯑꯗꯨ ꯃꯔꯟ ꯃꯊꯨꯝꯁꯨ ꯂꯩ ꯃꯁꯥꯁꯨ ꯊꯕꯛ ꯇꯧꯏ ꯅꯨꯄꯤꯗꯤ ꯀꯣꯏꯍꯧꯗ꯭ꯔꯦ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯅꯦꯅ ꯇꯧꯕꯗ ꯑꯅꯣꯞ ꯈꯔ ꯊꯥꯕ ꯒ꯭ꯂꯥꯁ ꯈꯔ ꯊꯥꯕꯗꯣ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗ ꯍꯋꯥꯏꯖꯥꯔ ꯃꯃꯤꯠ ꯃꯥꯟꯕꯗꯣ ꯑꯗꯨꯃꯗꯤ ꯎꯞꯄꯦꯀꯣ ꯑꯗꯣ ꯃꯃꯤꯠ ꯎꯗꯕ ꯅꯠꯇꯦ ꯃꯃꯤꯠ ꯑꯗꯨꯝ ꯎꯏ ꯂꯥꯏꯔꯤꯛ ꯄꯥꯃꯟꯗꯅ ꯃꯤꯡꯁꯦꯜ ꯒ꯭ꯂꯥꯁꯇꯣ ꯑꯊꯥꯕ ꯎꯞꯄ ꯃꯥꯡꯂꯣꯝꯗ ꯌꯦꯡꯕꯗ ꯃꯤꯠꯇꯣ ꯍꯋꯥꯏꯖꯥꯔ ꯃꯔꯨꯃꯨꯛ ꯆꯥꯎꯋꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯁ ꯀꯩꯅꯣ ꯇꯧꯄꯦꯟ ꯍꯥꯏꯁꯤꯕꯣ ꯇꯧꯄꯦꯟ ꯌꯨꯝ ꯑꯃꯨꯛ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯅꯤꯅ ꯕꯗꯅꯥꯝꯒꯤ ꯕꯗꯅꯥꯝ ꯉꯥꯛꯇꯅꯤꯗ ꯃꯤꯅ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯃꯤꯅ ꯍꯟꯊꯅ ꯌꯦꯡꯕ ꯑꯁ ꯃꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯕꯅꯤꯅ ꯑꯁ ꯍꯌꯦꯡ ꯈꯟꯅ ꯆꯩꯅꯕꯗꯒ ꯄꯟꯗꯅ ꯀꯣꯊ ꯈꯣꯠꯊꯗ ꯃꯤꯅ ꯌꯥꯝ ꯇꯧꯗꯧ ꯃꯥꯜꯂꯤꯗ ꯏꯅꯦ ꯃꯀꯨꯅꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯄꯥꯝꯃꯛꯇ꯭ꯔꯗꯤ ꯑꯁ ꯇꯧꯄꯦꯟ ꯑꯩ ꯇꯜꯂꯤꯗ ꯑꯩ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯑꯁ ꯅꯪꯁꯨ ꯌꯥꯏ ꯑꯩꯅ ꯏꯕꯦꯝꯃ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯃꯥꯡꯍꯟꯅꯤꯡꯗꯗꯅ ꯇꯧꯕꯩ ꯋꯥꯅꯤ ꯅꯈꯣꯏ ꯅꯕꯨꯡ ꯈꯣꯏ ꯑꯩꯈꯣꯏ ꯇꯤꯟꯅꯔꯛꯏꯁꯤ ꯌꯦꯡꯉꯨ ꯀ꯭ꯂꯥꯁ ꯀꯌꯥꯗꯩꯅꯣ ꯑꯩꯈꯣꯏ ꯇꯤꯟꯅꯔꯛꯏꯁꯦ ꯏꯆꯟꯅꯨꯄꯤꯅꯤꯅꯦ ꯅꯪꯅ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯤ ꯅꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯏꯕꯦꯝꯃ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯆꯥꯟꯁ ꯅꯪ ꯑꯃꯨꯛ ꯂꯥꯛꯔꯣꯏꯗꯧ ꯑꯩꯅ ꯍꯥꯏꯁꯦ ꯃꯃꯥꯒ ꯃꯄꯥꯒꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯃꯔꯣꯟ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯅꯣꯏꯗ ꯆꯠꯂꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯕꯦꯝꯃ ꯃꯗꯨꯗ ꯃꯥꯅꯅꯦ ꯍꯦꯛ ꯌꯥꯅꯤꯡꯉꯕ ꯐꯣꯟ ꯇꯧꯔꯛꯑꯗꯕꯅꯤ ꯍꯧꯖꯤꯛ ꯀꯨꯏꯔꯔꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯐꯣꯟ ꯈꯤꯡꯉꯅꯤ ꯌꯦꯡꯉꯨ ꯑꯗꯣ ꯅꯪ ꯌꯥꯔꯣ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯥꯟꯁꯅꯦꯕ ꯅꯪ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯪꯅꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯅꯪꯕꯣ ꯇꯧꯄꯦꯟ ꯑꯁ ꯌꯥꯔꯦꯁꯦ ꯑꯁ ꯇꯧꯔ ꯂꯩꯔꯅꯨ ꯑꯩꯅꯦ ꯅꯕꯨꯡ ꯑꯣꯏꯗꯁꯨ ꯑꯩ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯝꯈꯤ ꯑꯗꯨꯒ ꯏꯃꯥꯈꯣꯏ ꯑꯗꯩ ꯑꯩ ꯆꯪꯉ ꯋꯥꯔꯤ ꯂꯣꯏ ꯁꯥꯔꯝꯈꯤ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯃꯁꯥ ꯊꯕꯛ ꯇꯧꯔꯕ ꯍꯥꯟꯅ ꯅꯨꯄꯤ ꯑꯃꯗꯁꯨ ꯀꯣꯏꯖꯔꯛꯇ꯭ꯔꯕ ꯃꯊꯟꯇꯁꯨ ꯄꯣꯛꯑꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯨꯞ ꯃꯁꯤꯡꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯧ ꯑꯣꯏꯔꯕꯁꯨ ꯂꯧꯖꯒꯦ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯤꯒꯦ ꯅꯪ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯅꯌꯨꯝ ꯄꯥꯜꯂꯨꯔꯒꯁꯨ ꯊꯥ ꯈꯔ ꯂꯩꯔꯨꯕꯩ ꯋꯥꯅꯤꯗꯅ ꯑꯉꯥꯡ ꯌꯥꯎꯔꯒ ꯂꯥꯛꯄ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯃꯊꯥ ꯁꯥꯔꯒ ꯂꯩꯗꯧ ꯁꯔꯨꯛꯅꯦ ꯁꯤꯗꯩꯗ ꯅꯨꯡꯉꯥꯏꯅ ꯅꯌꯨꯝ ꯄꯥꯟꯗꯅ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯒ ꯂꯩꯌꯨ ꯀꯣ ꯑꯩ ꯍꯥꯏꯁꯦ ꯁꯤ ꯈ꯭ꯋꯥꯏ ꯐꯔꯕꯅꯤ ꯐꯣꯟ ꯂꯥꯛꯑꯦ ꯉꯥꯏꯈꯣꯀꯣ ꯑꯩ ꯑꯝꯇ ꯄꯥꯏꯒꯦ ꯇꯧꯄꯦ ꯍꯜꯂꯣ ꯃꯥꯃꯥ ꯀꯔꯤ ꯃꯇꯥꯡ ꯌꯧꯕꯤꯔꯒꯦ ꯃꯥꯃꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯥꯃꯒ ꯑꯩꯅ ꯍꯦꯛꯒꯅ ꯍꯣꯠꯅꯕ ꯊꯕꯛꯇꯕꯨ ꯑꯩꯅ ꯅꯉꯣꯟꯗ 1,000,000 ꯄꯤꯅꯤ ꯍꯥꯏꯔꯤꯕꯗꯨꯅꯤꯅꯦ ꯃꯥꯏ ꯄꯥꯕꯅꯤꯅꯦ ꯅꯝꯕꯔꯒꯥꯏꯗꯨ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯃꯨꯛꯇ ꯎꯅꯍꯟꯁꯤꯁꯦ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯀꯔꯤꯅꯣ ꯅꯪꯅꯁꯨ ꯏꯆꯥꯅꯨꯄꯥꯗꯨ ꯈꯪꯖꯍꯩꯖꯗꯕꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯑꯃꯨꯛꯇ ꯈꯔꯗꯤ ꯇꯥꯛꯄꯤꯌꯨꯀꯣ ꯐꯅꯤ ꯃꯥꯃꯥ ꯏꯆꯥꯅꯨꯄꯥꯗꯣ ꯑꯄꯪꯕ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯇꯕꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯀꯣꯏꯈꯤꯗꯕꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯁꯨꯝ ꯇꯧꯗꯅ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯇꯧꯈꯤꯕꯅꯤ ꯀꯥꯏꯅ ꯅꯪꯅ ꯈꯔ ꯇꯧꯀꯣ ꯑꯄꯪꯕ ꯑꯣꯏꯅ ꯃꯥꯟꯈꯤꯗꯅ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯇꯕ ꯑꯣꯏꯅ ꯂꯧꯈꯤꯗꯅ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯥꯕꯨ ꯂꯥꯟꯅ ꯂꯧꯒꯤꯅꯤꯀꯣ ꯄꯦꯟꯗ꯭ꯔꯣ ꯃꯥꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥꯃꯥ ꯑꯗꯨꯗꯤ ꯑꯩ ꯅꯝꯕꯔ ꯄꯨꯔꯒ ꯍꯣꯔꯦꯟ ꯂꯥꯛꯆꯔꯒꯦ ꯃꯥꯃꯥ ꯍꯣꯔꯦꯟ ꯍꯦꯛꯇ ꯆꯪꯖꯔꯛꯑꯒꯦ 이모우도 어디다 레이브로 마마 아이가 레미네저리 아이나수 와리시 가라 호독서러버니 마수 와펌시 소에드는 야간이다 하이 누가이리도 거 세이다 오이바 우펜드라 아이나 하이버도 아이 소이로이코 펜 마마 파레 마마도 아이 탐자라게 마마 하이 가코 폰 탐드리게되나 누가이바 파우도 마네 야락पगी पाउदो अइंगोंदा खरा फजना तमुनेको अइखोइगिदी माने याबिरगा लोइरे अइखोइगी सेवा तौई तौदे हौखिबा थौदो वाथोक्ता कोथोक्तना ngangadaba mane makududi khoi natte haidana nangna khara fajana hayune upendrao aigi wadiko
ꯊꯕꯛ ꯁꯤꯃꯥꯏꯗ ꯄꯥꯜꯂꯨ ꯍꯩ ꯑꯗꯨꯒꯅꯦ ꯏꯆꯥ ꯏꯃꯧ ꯌꯥꯝꯅ ꯂꯨꯅ ꯇꯧꯒꯗꯕ ꯃꯀꯨ ꯃꯅꯦꯝꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯅꯦꯀꯣ ꯐꯅꯤ ꯃꯥꯃ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯃꯥꯃ ꯐꯔꯦ ꯑꯗꯨꯅꯤꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯣ ꯍꯣꯔꯦꯟ ꯃꯥꯃ ꯉꯥꯏꯔꯝꯒꯦꯀꯣ ꯁꯣꯏꯗꯅ ꯍꯥꯏꯔꯛꯎꯀꯣ ꯐꯅꯤ ꯃꯥꯃ ꯎꯔꯦꯗꯅ ꯍꯥꯏꯔꯛꯏꯕ ꯋꯥꯁꯤ ꯎꯔꯦꯗꯅ ꯁꯤꯗꯕꯨ ꯅꯪꯅ ꯀꯃꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯪ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯕ ꯇꯥꯕꯨꯗꯤ ꯇꯥꯔꯦ ꯇꯥꯎꯕꯦꯟ ꯃꯈꯣꯏꯒꯤ ꯃꯄꯥ ꯍꯥꯏꯇꯥꯔꯦꯅꯦ ꯍꯩ ꯃꯄꯥ ꯍꯥꯏꯅꯨꯅꯦ ꯏꯀꯨꯕꯣ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯍꯣꯏ ꯌꯥꯝꯅ ꯐꯕꯗꯤ ꯃꯥꯜꯂꯦ ꯍꯩ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯅꯧꯕ ꯅꯨꯡꯁꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯄꯤꯈ꯭ꯔꯗꯧꯅꯤ ꯑꯗꯨꯒꯅꯦ ꯋꯥ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯈꯣꯏꯒꯤ ꯃꯀꯨ ꯃꯅꯦꯝꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏꯅ ꯀꯔꯤ ꯄꯥꯝꯕ ꯂꯩ ꯅꯈꯣꯏꯅ ꯀꯔꯤ ꯄꯥꯝꯕ ꯂꯩ ꯍꯥꯏꯕꯗꯣ ꯄꯨꯂꯞ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯃꯈꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯈꯣꯏꯗꯤ ꯂꯥꯟꯕ ꯌꯥꯗꯦ ꯅꯪꯅꯒ ꯈꯔ ꯂꯨꯅ ꯃꯈꯣꯏꯕꯨ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯔꯗꯤ ꯄꯨꯝꯅꯃꯛ ꯅꯪꯅꯅꯦ ꯂꯣꯏꯅ ꯖꯣꯏ ꯇꯧꯒꯗꯧꯔꯤꯕꯅꯤ ꯇꯥꯎꯄꯦꯟ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯌꯥꯔꯦꯅꯅꯦ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯗꯕꯅꯤꯀꯣ ꯀꯥꯔꯟ ꯇꯥꯔꯟ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯍꯣꯔꯦꯟ ꯅꯉꯣꯟꯗ ꯑꯩ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯣ ꯑꯅꯧꯕ ꯃꯄꯣ ꯑꯃ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯍꯧꯔꯣ ꯁꯤꯗꯒꯤꯗꯤ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯨꯅꯨꯀꯣ ꯇꯥꯎꯄꯦꯟ ꯑꯩꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯅꯦ ꯀꯔꯤ ꯄꯥꯝꯃꯣꯏꯗꯣꯏꯅꯣꯅꯦ ꯏꯆꯟꯕꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯕꯅꯤ ꯀꯥꯔꯟ ꯇꯨꯔꯟ ꯀꯔꯤꯝꯇ ꯇꯧꯕ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕꯗ ꯂꯣꯏꯅ ꯌꯥꯔꯒꯗꯕꯅꯤꯅꯦ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯅꯣꯏ ꯇꯥꯃꯣꯗꯤ ꯏꯃꯨꯡꯗ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯈꯤꯕꯅꯤ ꯐꯔꯦ ꯑꯩ ꯑꯝꯇ ꯏꯃꯨꯡꯗ ꯆꯪꯉ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯝꯇ ꯁꯥꯟꯅꯒꯦꯀꯣ ꯀꯥꯔꯟ ꯇꯥꯒꯅꯨ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ ꯅꯝꯕꯔ ꯊꯥꯖꯤꯜꯂꯛꯇꯕꯅꯤꯍꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯇꯧꯗꯣꯔꯤꯁꯤꯕꯨ ꯍꯥꯏ ꯎꯄꯦꯟꯗ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯑꯩꯅ ꯅꯪ ꯂꯥꯛꯄ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯅꯣꯏꯗꯣ ꯑꯃꯨꯛ ꯂꯥꯛꯑꯕꯅꯤꯅꯦ ꯑꯁ ꯃꯥꯃꯥ ꯑꯩꯈꯣꯏ ꯃꯥꯃꯁꯦ ꯊꯣꯡꯅ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯦꯗꯀꯣ ꯍꯩ ꯑꯌꯨꯛꯁꯤꯗꯅꯦ ꯑꯩ ꯍꯦꯛꯇ ꯍꯪꯕ ꯂꯥꯛꯑꯕꯅꯤ ꯀꯔꯤꯅꯣ ꯅꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯃꯤ ꯑꯁ ꯃꯥꯃꯥ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯐꯣꯟ ꯇꯧꯔ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯕꯗꯗꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯁ ꯌꯥꯔꯣꯏ ꯎꯄꯦꯟꯗ꯭ꯔꯣ ꯅꯪꯒꯤ ꯅꯇꯥꯎꯔꯣ ꯍꯦꯟꯅꯅꯦ ꯐꯣꯟ ꯇꯧꯗꯅ ꯅꯨꯄꯤꯗꯨꯗꯒ ꯋꯥꯔꯤ ꯁꯥꯔꯨꯅꯤ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣ ꯃꯗꯨ ꯑꯣꯏꯔꯣꯏꯀꯣ ꯃꯗꯨ ꯑꯣꯏꯔꯣꯏ ꯃꯈꯣꯏ ꯑꯅꯤ ꯎꯅꯍꯟꯕ꯭ꯔꯥ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯁꯨ ꯍꯥꯏꯅꯤ ꯅꯪꯅ ꯑꯁꯣꯝꯗ ꯂꯩꯔꯒꯅꯦ ꯅꯨꯄꯤꯗꯨꯒ ꯇꯧꯔꯒ ꯐꯣꯟ ꯇꯧꯍꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕ ꯑꯃ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯏꯄꯦꯝ ꯑꯃꯁꯤꯅ ꯁꯣꯜꯂꯤꯕ ꯃꯩꯗꯥ ꯑꯁꯤꯒ ꯑꯣꯏꯕ ꯌꯥꯔꯣꯏꯍꯦ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯛꯀꯅꯤꯅꯦ ꯀꯔꯤꯅꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯕ ꯑꯩ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯔꯒꯦ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯃꯥꯃꯥ ꯍꯩ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯂꯨꯍꯣꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯌꯥꯝꯅ ꯊꯨꯅ ꯂꯦꯞꯅꯅꯕ ꯅꯪ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨ ꯋꯥꯗꯨ ꯈꯔ ꯍꯧꯗꯣꯛꯑꯣꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟ ꯀꯥꯕ ꯑꯗꯨ ꯍꯦꯛꯇ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯅꯨꯃꯤꯠꯀ ꯍꯦꯛꯇ ꯌꯦꯡꯉꯒ ꯍꯦꯛꯇ ꯀꯥꯔꯒꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯃꯁꯤ ꯅꯪꯅ ꯏꯕꯨꯡꯉꯣ ꯊꯕꯛ ꯑꯣꯏꯅ ꯑꯝꯇ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯤꯇ ꯅꯪꯕు ꯁꯤꯟꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯥꯃꯥ ꯀꯔꯤ ꯋꯥꯐꯝ ꯁꯤꯅꯤꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯛꯑꯒꯅꯦ ꯈꯔ ꯂꯩꯔꯒ ꯃꯄꯥꯝꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯅ ꯄꯥꯝꯗꯕ ꯑꯃꯈꯛ ꯂꯩ ꯅꯨꯄꯤꯁꯤꯅ ꯄꯔꯞ ꯂꯨꯍꯣꯡꯂꯛꯄꯒ ꯊꯥ ꯑꯃ ꯂꯩꯔꯒ ꯍꯦꯛꯇ ꯃꯄꯥꯝꯗ ꯆꯠꯄꯁꯦ ꯃꯁꯤꯃꯇꯪꯗꯤ ꯄꯥꯝꯗꯕ ꯏꯕꯨꯡ ꯃꯁꯤ ꯏꯕꯨꯡꯉꯣ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛꯇꯪꯗꯤ ꯃꯁꯤꯃꯇꯪꯗꯤ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯏ ꯃꯈꯣꯏꯅꯅꯦ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯍꯥꯞꯄꯧ ꯐꯤ ꯑꯗꯨ ꯐꯤꯒꯦ ꯅꯨꯡꯒꯦ ꯑꯗꯨ ꯂꯩꯌꯨ ꯑꯗꯥ ꯂꯩꯌꯨ ꯂꯣꯏꯅ ꯂꯩꯒꯦꯀꯣ ꯏꯕꯨꯡꯉꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯕꯁꯤꯇꯪꯗꯤ ꯌꯥꯜꯂꯨ ꯃꯥꯃꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨꯗ ꯑꯩꯅ ꯁꯣꯏꯗꯅ ꯌꯥꯅꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ ꯆꯍꯤ ꯑꯃꯈꯛꯇꯪ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯇꯧꯔꯨꯅꯤꯒꯦ ꯃꯄꯥꯝꯗ ꯇꯣꯏꯅ ꯍꯦꯛ ꯆꯪꯉꯒ ꯌꯥꯅꯤ ꯃꯥꯃꯥ ꯇꯉꯥꯏ ꯐꯗꯕ ꯆꯥꯛꯀꯧꯕꯒꯨꯝꯕ ꯃꯄꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯊꯣꯛꯄꯒꯨꯝꯕ ꯃꯗꯨ ꯅꯠꯇꯅ ꯑꯇꯩ ꯆꯠꯀꯅꯨ ꯍꯥꯏꯁꯨ ꯌꯥꯅꯤꯗ ꯅꯠꯇꯦ ꯑꯇꯩꯗꯤ ꯂꯣꯏꯅ ꯆꯠꯄ ꯌꯥꯏ luhongbagine sahi ama hek phadriba fawbadi mapamdane chuktat chattaba masi khaktangdi aina request tawre haidana ibungo hairagane moi halaman singdo nang pau piro adugane hek tamangon ka na ba tawrege maduga dhum dam de hek hongda dana ekoi mama sidi saita oiba koi mama na harau basi urbadane ai yam nungaire mama ai wari su sana lage
ꯑꯗꯨꯒꯅꯦ ꯑꯩ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛꯀꯁꯨ ꯑꯩ ꯋꯥꯐꯝꯁꯦ ꯑꯩ ꯉꯔꯥꯡꯁꯨ ꯃꯈꯣꯏꯒꯤ ꯃꯕꯨꯡꯗ ꯑꯩ ꯍꯧꯗꯣꯛꯆꯔꯝꯃꯕꯅꯤ ꯃꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯍꯧꯈ꯭ꯔꯁꯥꯅꯤ ꯃꯥꯃ ꯃꯆꯥꯅꯨꯄꯤꯁꯤ ꯃꯥꯡꯉꯦ ꯍꯥꯏꯗꯅ ꯃꯈꯣꯏꯗꯤ ꯈꯟꯗꯅ ꯂꯩꯖꯔꯝꯃꯅꯤ ꯃꯥꯃ ꯑꯗꯨꯕꯨ ꯃꯥꯃ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯜꯂꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯑꯁ ꯍꯔꯥꯎꯕꯗ ꯃꯥꯃ ꯑꯩꯅꯦ ꯃꯥꯃ ꯃꯆꯥꯅꯨꯄꯥꯗꯨꯒ ꯑꯩ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ ꯏꯆꯟꯅꯨꯄꯤꯒꯨꯝꯕꯅꯤꯗ ꯃꯔꯥꯏꯕꯛ ꯍꯦꯛ ꯊꯤꯕꯅꯤ ꯑꯍꯥꯟꯕꯗ ꯊꯦꯡꯅꯔꯨꯕ ꯋꯥꯏꯅꯔꯨꯕꯗꯨꯗ ꯃꯔꯥꯏꯕꯛꯇꯨ ꯍꯦꯛ ꯊꯤꯈꯤꯕ ꯃꯣꯠ ꯆꯥꯅꯍꯧꯗꯗꯅ ꯇꯧꯈꯤꯕꯖꯥꯅꯤꯗ ꯃꯥꯃ ꯑꯗꯨ ꯁꯤꯗꯒꯤꯗꯤ ꯃꯥꯃ ꯃꯥꯃ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯕ ꯃꯇꯝꯗ ꯃꯥꯃ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯟꯖꯥꯡ ꯊꯤꯜꯂꯛꯄ ꯌꯥꯏꯀꯣ ꯏꯆꯟꯅꯨꯄꯤꯗ ꯊꯤꯅꯒꯥꯏꯗꯤ ꯇꯧꯕꯤꯕ ꯌꯥꯔꯣꯏꯀꯣ ꯃꯥꯃ ꯀꯔꯤꯃꯠꯇ ꯊꯤꯅ ꯇꯧꯔꯣꯏ ꯊꯝꯕꯧ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯕꯨ ꯀꯔꯤ ꯆꯥꯡ ꯇꯥꯍꯜꯂꯨꯅꯦꯒꯦ ꯍꯥ ꯑꯃ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛꯀꯗꯣ ꯂꯣꯏꯅ ꯃꯅꯤꯡ ꯊꯨꯡꯍꯟꯅꯅꯕ ꯑꯩꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯌꯥꯒꯅꯤ ꯇꯧꯕꯗꯗꯤ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯄꯥꯝꯗ ꯆꯠꯀꯅꯣ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯌꯥꯅꯔꯒ ꯏꯕꯣ ꯂꯣꯏꯁꯟꯅꯔꯁꯤꯅꯦ ꯃꯥꯃ ꯂꯨꯍꯣꯡꯕꯁꯦ ꯍꯣꯡꯒꯦꯅ ꯍꯦꯛꯇ ꯈꯟꯕꯤꯔꯣ ꯃꯥꯃ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯎꯄꯦꯟꯗ꯭ꯔꯣ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏ ꯅꯈꯣꯏ ꯐꯣꯇꯣ ꯀꯥꯞꯄꯗꯣ ꯂꯣꯏꯁꯜꯂꯣꯅꯦ ꯐꯣꯇꯣꯁꯤꯅ ꯀꯥꯞꯈꯤꯕꯁꯤꯅ ꯃꯣꯕꯥꯏꯜꯗꯁꯨ ꯐꯣꯇꯣ ꯌꯥꯎꯏ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕꯗꯁꯨ ꯐꯣꯇꯣ ꯌꯥꯎꯏ ꯐꯣꯇꯣ ꯉꯥꯛꯇ ꯉꯥꯏ ꯂꯨꯍꯣꯡꯕ ꯊꯦꯡꯕ ꯇꯥꯔꯦꯅꯦ ꯅꯣꯏꯕꯣ ꯍꯣꯏ ꯁꯥꯃꯨ ꯅꯈꯣꯏ ꯒꯥꯔꯤꯁꯤꯡꯗꯨ ꯄꯔꯦꯡ ꯂꯣꯏ ꯂꯩꯍꯜꯂꯣꯀꯣ ꯀꯩꯅꯥꯒꯤ ꯕꯣꯔ ꯃꯄꯥꯒꯤ ꯃꯃꯥꯒꯤ ꯇꯣꯉꯥꯟ ꯐꯖꯅ ꯒꯥꯔꯤꯁꯤꯡꯗꯣ ꯑꯃꯠꯇ ꯁꯣꯏꯍꯟꯕ ꯌꯥꯔꯣꯏꯀꯣ ꯃꯥꯃ ꯁꯣꯝ ꯅꯥꯀꯟꯗ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯉꯥꯏꯅꯔꯦ ꯐꯣꯇꯣ ꯑꯃꯨꯛ ꯀꯥꯞꯈꯤꯗ꯭ꯔꯅꯦ ꯑꯩꯕꯣ ꯉꯁꯥꯏꯁꯨ ꯀꯥꯞꯂꯗꯥꯏꯅꯦ ꯃꯥꯃ ꯁꯣꯝꯗ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯕꯤꯔꯣ ꯁꯣꯝꯗ ꯆꯥꯅꯕꯗꯣ ꯁꯣꯝꯗ ꯈꯔ ꯄꯨꯔꯛꯑꯣꯅꯦ ꯃꯤ ꯉꯥꯏꯍꯧꯔꯦꯅꯦ ꯁꯣꯝꯗ ꯈꯔ ꯊꯨꯅ ꯄꯨꯔꯛꯑꯣꯅꯦ ꯑꯁ ꯍꯥꯞꯄꯗ ꯀꯣꯊꯕꯗ ꯌꯥꯝꯅ ꯆꯥꯈ꯭ꯔꯦꯗ ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯂꯩꯇꯦꯁꯦ ꯑꯔꯣꯏꯕ ꯃꯈꯩꯅꯦ ꯂꯣꯏꯅ ꯄꯤꯖꯒꯗꯕꯅꯤ ꯃꯌꯥꯝꯗ ꯐꯖꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤꯀꯣ ꯁꯣꯝꯗ ꯑꯃꯠꯇ ꯋꯥꯠꯍꯟꯕ ꯌꯥꯗꯦ ꯂꯣꯏꯅ ꯊꯨꯡꯅꯅꯕ ꯌꯥꯅꯤꯗ ꯁꯤꯃꯥ ꯀꯔꯤ ꯑꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗ ꯈꯤꯇꯪ ꯃꯌꯥꯝ ꯂꯣꯏꯅ ꯄꯨꯜꯂꯨꯔꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯔꯧꯕ ꯌꯥꯗꯦ khitang mayam pulu basida hoi kari sukai di ngat aibo kari haidong no to ai shima oh ekhui maga hoi papung se yamna chamjabane ado imaga papung se makhoi ni na maning thungnana ba makhoi ni na haibatang di yabiu ko aina haibadi lana lobi ganu ko ai kari mata lana logjaroi adaga ai di irai bak thirabin mamang da su soikraba yare adugi wafam du garin adugi wafam di loi na radadi haukiba nang lohongure aduga divorce story ai wafam du kari mata madugi maram daina hangjabagi wana te imaga pabunga ningba thungandiyo masi khakta hoi chahi amadi ipamda chatkanu haidana ahalaman singna lohongdringe de yana kimal ai maduma ngakna dum chachagan ai gi ditho to ko kesu leiter imaga pabunga na haibawan adu machani mamoni phaning dena makoina haibo ramani ko adu lana lobiganu ko ai khari mata lana lojadi aduga aina haijagadabati ai yum palore no pa kaina raga ai halakpan masina aigi amot palam chat amo oina ubiduna aina toba thaba khodimakta akhuba mi gengem bidana ba ai wafam se hanasu wari sana kramal adu madhu matang kawbi ganu ko sima ai adu mo wafam kari mata leti nubi man mayum paloraga amona yum da halakpa nupa du kaina raga divorce ta aduga topa mahag yum panu matamda mayum palure aduna mahak pulam chat mot pini haina aina kaidong khalu aigidi labagam na phaban aigu mamagi damak
ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯕꯤꯔꯛꯇꯅ ꯑꯩꯒꯤ ꯁꯥꯒꯩꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯂꯥꯛꯄꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯇꯣꯞꯄ ꯑꯃ ꯂꯩꯖꯗ꯭ꯔꯤ ꯑꯩꯕꯨꯁꯨ ꯃꯨꯟꯅ ꯈꯪꯕꯤꯒꯅꯦꯅ ꯈꯜꯂꯤ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯕꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩ ꯈꯪꯖꯩ ꯑꯩ ꯃꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯪꯖꯈ꯭ꯔꯦ ꯍꯣꯏ ꯍꯟꯖꯟ ꯍꯟꯖꯟꯅ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯁꯥꯒꯩ ꯑꯁꯤꯗ ꯁꯥꯒꯩꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯩꯕꯤꯔꯕꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯍꯣꯏ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯌꯥꯖꯔꯤ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯧ ꯍꯣꯏ ꯌꯥꯝꯅ ꯐꯔꯦ ꯑꯣ ꯀꯔꯤꯅꯣ ꯁꯤꯕꯣ ꯌꯥꯝꯅ ꯐꯔꯦ ꯍꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯗ ꯀꯔꯤꯃꯣ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄꯤꯔꯗꯧꯕ꯭ꯔꯥ ꯂꯦꯞꯄꯤꯗꯧꯕ ꯑꯣꯏꯔꯒꯅ ꯃꯣꯔꯥꯒꯨꯝꯕ ꯇꯨꯜꯒꯨꯝꯕ ꯐꯥꯟꯒꯨꯝꯕ ꯄꯨꯖꯔꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇꯦ ꯁꯨꯝ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯔꯤ ꯂꯧꯔꯨꯒꯗꯒꯦ ꯎꯄꯦꯟꯗ꯭ꯔꯣ ꯑꯩꯅ ꯅꯉꯣꯟꯗ 10 ꯄꯤꯒꯅꯤ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯃꯥꯃꯅ 10 ꯄꯤꯈꯤꯗꯅ ꯑꯩ ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯂꯤꯒꯦꯅꯦ ꯃꯥꯃ ꯀꯗꯥꯏꯗꯒꯤ ꯃꯥꯃꯅ 10 ꯄꯤꯁꯤꯜꯂꯛꯏ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯔꯣꯍꯤꯠ ꯂꯨꯍꯣꯡꯕꯒꯤꯕꯨ ꯃꯥꯃꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯁꯤꯜꯂꯛꯏꯗꯨꯕꯨ ꯃꯥꯃ ꯑꯩꯁꯨ ꯈꯤꯇꯪ ꯄꯩꯁꯥ ꯆꯤꯟꯕꯒ ꯑꯗꯨꯝ ꯂꯧꯔꯕꯩ ꯋꯥꯅꯤ ꯃꯥꯃ ꯑꯩꯁꯨ ꯕꯤꯖꯤꯅꯦꯁꯇꯨ ꯌꯥꯝ ꯀꯟꯅ ꯄꯩꯁꯥ ꯊꯥꯗꯔꯤ ꯈꯤꯇꯪ ꯃꯥꯏ ꯄꯥꯜꯂꯕꯗꯤ ꯃꯥꯃ 10ꯗꯣ ꯑꯩ ꯁꯣꯏꯗꯅ ꯍꯟꯗꯣꯛꯆꯔꯛꯀꯦꯗ ꯍꯩ ꯑꯩꯅ ꯅꯪꯕꯨ ꯏꯆꯥꯒꯨꯝꯕꯅꯤ ꯈꯜꯂ ꯄꯤꯕꯅꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯉꯣꯏ ꯆꯍꯤ ꯐꯥꯔꯛꯀꯗꯧꯕ ꯅꯨꯃꯤꯠ ꯌꯥꯝꯗ꯭ꯔꯦꯗ ꯉꯁꯤ ꯐꯥꯎꯕꯗꯤ ꯏꯃꯧ ꯅꯨꯄꯤꯁꯤ ꯃꯄꯥꯝꯗ ꯆꯠꯇꯦ ꯑꯁ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯀꯌꯥꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯃꯧ ꯑꯃ ꯍꯥꯏꯕꯗꯣ ꯁꯤꯅꯤꯅꯦ ꯏꯃꯨꯡ ꯑꯁꯤ ꯄꯨꯡꯉꯥ ꯉꯥꯜꯂꯦ ꯏꯪꯈꯣꯜ ꯑꯁꯤꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯒꯨꯝꯕ ꯂꯩꯇꯦ ꯍꯩ ꯏꯃꯧꯅꯤ ꯍꯥꯏꯗꯅ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦꯍꯦ ꯆꯩꯇ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯗꯨ ꯆꯥꯒꯦ ꯑꯗꯨ ꯂꯩꯌꯨ ꯑꯗꯨ ꯑꯗꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦꯅꯦ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯑꯩꯅ ꯍꯪꯕꯅꯦ ꯍꯥꯏ ꯔꯣꯍꯤꯠ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯆꯥꯅꯤꯡꯕꯖꯥꯠꯅꯣꯅꯦ ꯍꯩ ꯀꯔꯤꯅꯣ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯂꯩꯕꯤꯗ꯭ꯔꯕ꯭ꯔꯥꯅꯦ ꯑꯩꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯔꯣꯍꯤꯠꯅ ꯄꯥꯕꯨꯡ ꯃꯥꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯐꯔꯦ ꯌꯥꯅꯤ ꯁꯤ ꯈꯛꯇꯪ ꯍꯥꯏ ꯀꯩꯊꯦꯜꯗꯒꯤ ꯑꯩꯅ ꯃꯥꯅ ꯆꯥꯅꯤꯡꯉꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯈꯔ ꯂꯩꯔꯛꯄꯗꯣ ꯑꯗꯨꯁꯨ ꯌꯥꯅꯤ ꯐꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯥꯃꯅ ꯍꯔꯥꯎꯕꯁꯤ ꯎꯔꯨꯕꯗ ꯃꯥꯃ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯥꯃ ꯑꯩꯁꯨ ꯕꯤꯖꯤꯅꯦꯁꯀꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯆꯍꯤ ꯐꯥꯖꯜꯂꯛꯀꯗꯧꯔꯦ ꯃꯈꯣꯏꯒꯤ ꯃꯕꯨꯡꯗꯨꯁꯨ ꯊꯕꯛ ꯑꯃ ꯆꯠꯈꯤꯑꯅ ꯌꯨꯝꯗ ꯂꯩꯇꯕꯒ ꯃꯈꯣꯏꯒꯤ ꯃꯄꯥꯝꯒꯁꯨ ꯑꯩꯒꯁꯨ ꯏꯐꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯃꯥꯃ ꯀꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯔꯕꯁꯨꯅꯦ ꯃꯥꯃ ꯍꯦꯛꯇ ꯇꯥꯛꯄꯤꯔꯣꯀꯣ ꯃꯥꯃ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯃꯥꯃ ꯋꯥꯔꯛꯆꯅꯅꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯔꯒꯅꯦ ꯃꯥꯃ ꯑꯁꯣꯏ ꯑꯔꯥꯡ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯥꯃ ꯈꯣꯏꯅ ꯈꯔ ꯉꯥꯛꯄꯤꯌꯨꯀꯣ ꯃꯥꯃ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯒꯗꯕꯗꯨ ꯅꯪꯗꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯕꯨꯡꯗꯨꯒ ꯇꯤꯟꯅꯩ ꯍꯥꯏꯗꯅ ꯅꯪꯗꯤ ꯄꯨꯔꯥ ꯅꯨꯄꯤ ꯃꯌꯨꯝ ꯑꯣꯟꯈ꯭ꯔꯦꯅꯦ 이보 마두곰바 낭기 마마나티 하이 마땅기 짜나비 강바 아두가 아이슈 아파파타 뿌노 막항리바니드나 아 낭기 마마 탐봉노 깨로 레까이 시든가 시파오보다 까리다위 하 까리 파타바부 떠게네 깨로 레까이 시드 쿠슈 몽나 자트라 탐보 하이드라 사히 망아 낭간 레박 따락트리바 누파니 하이 마마 얌 농아이자리 마마 아두디 마마 아이 차차루키 까리까리 소행함 여부자노 하이드나 아이슈 타박시나 한딱디 이락 락고 숭남드리 마마 아두디 마마 아이 뭐 차차루키게 파레 낭기 마룹 로히투 우나자크라바디 눅아이게다바니 아두부 아 아육 간타나 타박네나 zat크레 마기 오피스키 타박가시슈 아육 간나 찰라가 누미다 와이람 할락파 마시 망아이레 아 아이슈네 아 팜다 까리노 미 마얌 타다바두
namaga aigadi nanega aigadi farm lomda ayukse sak puraga chalaga ada thabak suriba singdu panadana leirabani hei khara leirabadi sai mok sing sisu farm da putharaga yenghangadoribani akoina tawriba pumna magase pare chalo ko phani mama adudi nacha amuk yojare ko mama oh pare pamung wafam amata kari haigene nambusima hayo kari layuge kari chaningi nangna pamba kari lay pamung aikoigi mari mata amakak leiba kari toroba mado exam gi kari gi khara naksalak pasida aini yum palaga mafam sida lak pasida magi exam gi kari gi khara tathok ta sin tawna gadaba ado aikoigi mamang sida leriba gas ki ka oina leriba sida mabu matam khajiktang lehenbada pabungna ayaba pibiradi kanano ne harisiba aikoigi cousin singni aikoigi isi singi machani magi college ki exam naksalak pasida magi subject tuga aina lawriba siga yamna chanaba aduga aini yumda leringa de kharaga tathok ta sen tawjaramani ai leitabadagi hojikti pharak taraba ada aini pamlomda chalaga ma tuition tawba sungam banate aikoigi sida pura leibasu pabung khoigi ayaba yaudragadi pabung ni yadragadi kesu kaidi aduna pabung ge ayaba hangjaribani aina mangonda badi hangjarabani magidi pabung da hayo pabung ni yaradi yai hai ihe adugi oire na koigi mari mata oredi leheluna sida leiraga karino nang parikya maya phoba tak thok tak sen tawbududi karisu kaiba leite yamna phaba wani imau larik laisu haiba leibagi chauk thok chabai do duni dana oh phare numit phaba me yenga horela henga lo hayu ko phare yamna phare pabung dudi ai yumlom da pau pijakraki aduga magi exam loidriba phawba oh ho phare aduni dana kaya da fakrabanone sima tari bro lai re si pai ko karino sibo horena da office ta sana na bani nang na igidam to wa basi onthono wa kre shanta di krai chakraba larik pari bani magi kada oh ai wa hagi pabung ima ka su nganta na pochai puraga farm de satpani ne sakre ain office ta mu chathe nang na thandale hobu du yam nungai tab hojik tin khoi ngang sima leirabani na khara phare aduga ne angang sidi yum dagi su kai na ma pan thokte aduma yam ba sidai de larik tawdana dum leini na khoi kangu si loina phabajani pakhang budi pharabani sahi budi aiga dum lenga oibani mingau na yada dana mana ingode che na ko wan adu exam lo raga dum chatkrani yam koina di leyu yara roi hoine du budi mana matam khara sangna le di khara nuai dong imaga pabunga si su pham du chatlanu haiba su yadi makhoi ni ya pamba da khari mati gelu ya banati adu yum sida nangna thandale hobudo ina nungai taba adu hujikti nakhogi santa su leirabani na khara phare do magi exam bu karam kandano hodoi sibo hai ha sit ko masat kharani kuiraro ma mu sat khradi as ai thanta yamna tan dori nakhogi office sapadu da ai tongan ma ka ma sabigera nang di kedo deba adugi ka adugi manung da dum phamaga legeba aduga horen office ko bakanda ai shadum yawarga lore ai thanda akhoi angang ji sakradi imaga pabunga nung dawaram hale adudi maita mona halakpaga mapa adu dum chane adu sidagi akhoi angang ji sakradi thanda leidu ayamna talleba office tu da ai ka matang sabi ba yaroidraba
ꯑꯁ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯗꯒꯦ ꯑꯩ ꯈꯛꯇꯒꯤ ꯑꯣꯐꯤꯁꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯄꯣꯔꯛꯀꯦ ꯀꯥ ꯑꯃ ꯁꯥꯎꯗ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯐꯔꯦꯁꯦ ꯑꯗꯣ ꯐꯖꯅ ꯂꯩꯔꯝꯃꯣ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯆꯥꯅꯤꯡꯕ ꯀꯔꯤ ꯂꯩꯔꯣ ꯍꯥꯏꯕꯅꯣ ꯌꯥꯔꯅꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯐꯖꯅ ꯍꯟꯕꯤꯔꯛꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕꯨꯡ ꯈꯣꯏ ꯂꯥꯛꯑꯒꯅꯦ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯑꯉꯥꯡꯁꯤ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯌꯨꯝꯗ ꯄꯥꯕꯨꯡ ꯈꯣꯏ ꯃꯈꯣꯏꯁꯨ ꯈꯔ ꯂꯩꯅꯅꯕꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦꯀꯣ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯩ ꯃꯃꯥ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥꯅꯦ ꯃꯤꯅꯥ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯐꯥꯝꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯈꯣꯡ ꯈꯨꯠꯁꯤ ꯈꯤꯇ ꯇꯦꯡꯊꯣꯛꯎꯒꯦꯅ ꯏꯁꯤꯡ ꯌꯥꯔꯨꯕꯅꯤ ꯑꯩ ꯇꯩ ꯂꯥꯏꯔꯤꯅꯦ ꯅꯆꯥ ꯅꯨꯄꯥꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥꯅꯦ ꯍꯜꯂꯛꯑꯅꯤ ꯀꯩꯅꯣ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯤ ꯍꯩ ꯅꯃꯧ ꯅꯨꯄꯤ ꯃꯊꯟꯇ ꯂꯩꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯉꯥꯡ ꯑꯃ ꯃꯈꯣꯏ ꯃꯔꯤ ꯃꯇꯥꯅꯦ ꯂꯩꯔꯝꯕꯗꯨꯁꯨ ꯀꯔꯤꯅꯣ ꯈꯔ ꯁꯥꯡꯅ ꯂꯩꯌꯣꯁꯨ ꯌꯥꯗꯦ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯑꯦꯛꯖꯥꯝꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯍꯥꯏꯗꯅ ꯑꯩ ꯅꯃꯧ ꯅꯨꯄꯤꯁꯤ ꯃꯊꯟꯇ ꯂꯩꯕꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯑꯩ ꯍꯌꯦꯡ ꯃꯈꯩꯗꯤ ꯐꯥꯝꯗ ꯆꯠꯄꯗꯨ ꯀꯔꯤꯅꯣ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯂꯁꯤ ꯅꯪ ꯆꯠꯂꯒ ꯑꯩ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯒ ꯅꯪ ꯂꯩꯍꯧꯔꯒ ꯑꯩ ꯆꯠꯄ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏꯀꯣ ꯅꯃꯧ ꯅꯨꯄꯤ ꯃꯊꯟꯇ ꯊꯝꯕ ꯌꯥꯗꯦꯅꯦ ꯃꯇꯝ ꯐꯠꯇꯦꯅꯦ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯁꯤ ꯑꯝꯇ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ ꯅꯆꯥꯅꯨꯄꯥꯁꯨ ꯂꯥꯛꯑꯦ ꯑꯣ ꯐꯔꯦ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯃꯇꯝ ꯈꯖꯤꯛꯇꯪ ꯊꯦꯡꯉꯤꯅ ꯄꯥꯕꯨꯡ ꯑꯣꯐꯤꯁꯇ ꯊꯕꯛ ꯌꯥꯗꯕꯅ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯄꯣꯠꯂꯝꯁꯤꯡꯁꯤ ꯏꯃꯨꯡꯗ ꯍꯣ ꯊꯝꯖꯜꯂꯣ ꯀꯔꯤꯅꯣꯅꯦ ꯂꯩꯔꯛꯏꯗꯨꯕꯣ ꯄꯥꯕꯨꯡ ꯉꯥ ꯑꯁꯦꯝꯕ ꯈꯔ ꯂꯩꯔꯛꯄꯅꯤ ꯍꯩ ꯃꯄꯥꯟꯒꯤ ꯉꯥꯔꯅꯦ ꯍꯩ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯃꯄꯥꯟꯒꯤ ꯉꯥꯗꯣ ꯄꯪꯆꯥ ꯆꯥꯔꯁꯨ ꯑꯩ ꯅꯃꯥ ꯑꯗꯨꯗꯤ ꯆꯥꯗꯦꯅꯦ ꯄꯥꯕꯨꯡ ꯂꯣꯛꯇꯥꯛꯀꯤ ꯉꯥꯅꯤ ꯑꯁꯦꯡꯕꯅꯤ ꯉꯥ ꯑꯆꯧꯕꯗꯒꯤ ꯁꯦꯝꯃꯛꯄꯅꯤ ꯑꯩ ꯗꯥꯏꯔꯦꯛ ꯎꯔꯒꯅꯤ ꯐꯔꯦ ꯉꯥꯗꯣ ꯍꯥꯎꯅ ꯊꯣꯡꯍꯜꯂꯣꯀꯣ ꯍꯥꯎꯅ ꯍꯦꯛ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯒꯤꯗꯤ ꯆꯍꯤ ꯍꯦꯜꯂꯛꯂꯕꯅꯤ나 마수 마파암다 ꯆꯠꯄꯗ ꯑꯩꯈꯣꯏꯅ ꯊꯤꯡꯉꯔꯣꯏꯗꯕꯅꯤ ꯐꯔꯦ Moi tamo tabibra moi tamo tabibra karino masasibu mai mo ta thaluki karino toriste sidi igi ingakta babo ma babo ma amuta sakselo moi tamose igi ingakta ngari karino ne hey noina igi ingakta ngari sibo mama laune ha karino hey rohit karino toriste rohit ipagi mo rohit karino toriste bo rohit hey noi batari bra ambulance gari thorone loibo hospital to puse karino toriste bo karino imagi mo nang toriste bo karino hey masasi karino ne pung ingre ne magi makut ki makada tari i mayam sin imung chilore ne hay mama na sa si mihul yaudre ne mihun pangdre ne karino ne moi pabu karino ne hari sibo hay sima nang mukhang hogdre ne sibo matou karam no ne tawri sibo karino sibo
ꯄꯥꯕꯨꯡ ꯑꯩꯗꯤ ꯀꯔꯤꯃꯇ ꯈꯪꯖꯍꯧꯗ꯭ꯔꯦ ꯄꯥꯕꯨꯡ ꯃꯥꯗꯤ ꯇꯨꯝꯂꯝꯗꯥꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯨꯝꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯅ ꯈꯖꯤꯛꯇꯪ ꯅꯥꯍꯦꯕ ꯃꯈꯣꯟ ꯇꯥꯏꯅ ꯇꯧꯔꯨꯕꯗ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯁꯤꯗ ꯃꯥꯅ ꯕ꯭ꯂꯦꯗꯅ ꯂꯦꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗ ꯃꯈꯥꯁꯤꯗ ꯕ꯭ꯂꯦꯗ ꯑꯃ ꯇꯥꯔꯦ ꯈꯨꯗꯥꯡꯁꯤꯗ ꯕ꯭ꯂꯦꯗꯅ ꯂꯦꯟꯊꯠꯂꯒ ꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯄꯥꯕꯨꯡ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯕ ꯑꯩꯉꯣꯟꯗ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯄꯥꯕꯨꯡ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯥꯅ ꯁꯨꯁꯥꯏꯗ ꯇꯧꯕ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯒꯤ ꯁꯤꯒꯗꯧꯔꯤꯕ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯂꯥꯛꯄ ꯁꯤꯃꯥ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡ ꯃꯌꯥ ꯊꯣꯡ ꯍꯥꯡꯉꯝꯕ꯭ꯔꯥ मनिंग मैया चाक्संग थोंग हंगमब्रा नखोई का थोंनाव थोंग हंगब्रा नत्रगा नखोइने तुमिंगेदा नत्रगा नखोइने इमुंग चंग्रिंगेदा कनागुमा मिमुंगसिदे चंगगा कांखदा लोतुना लेब्राने अदुगा कांखदा लोतुना लेरगा नखोइ तुंख्रबा कांदा इचागी मखुत्ता लेलम लेब्राने आई चिंगे गी चानुपा मसा मतंदा सिरो आई चिंगे आई पुलिस ता पाउपीगनी मोई बाबू करीनो हारिसिबो आई तुमेरे मामा पुलिस कौरगा इन्वेस्टिगेशन तौरगा केस पालगा करीनो हाबदु यंगनगे नो चंचलो 통화도 시내들어 마니 सर मखोना हाइबदुगी लोकेशन दु सिलेरे सर चंगो 통도 들어 मी लेब्रो पुलिस लाइए इबुंगो som도 सं청비로 यंबियो 아이게 자누파 파몽 아시다 막 피범 마시다 레람 리브시 여ंबियो 시디 소사이티 이거 막 소사이티 떠거든 미네 바보 아무튼 아니 피범 마시 소사이티 모는 마하키 구단기 승리에서 각탈리버시네디 아두가 마하키시 खरको इबमा मखादा तारिब इसी लोइना कंसिल हाइबदी नंग लाउरगा कंसिलिसिनेदी इ तारगलिबसे पुंग खरको हाइबदी सोंगिमिंग सर सिमा लोइनाबी माने अदोंगी पुरोबसे अदोंगी फमुंगसिकी नाकंद तुंबा अदुगा अदोंगी पुरोबना मखुटकी सिंगली कक्थपसि खंगुदबा सर तुम थकीबा मपा ओइबना चुमे होय अदुसो दम ओइबे अदुगा थोंगसी अदोमना हांगतोगा थोकपनिको माने अखोइगी कासिदी थोंग लोले अदुगा ओके मनिंग थोंग अदुगा थोंनाउदी मनिंग थोंगदी सक्संगदी पुले अदुदी सक्संगदी अमु इमा खोई पाबुंग खोइगी कागा अमु पुल अदुगा अदोंगी कागा अमु सक्संग लोंगा अमु फाउनै हैबा सर फाउनै अदुबु सोदी अयामना लोले ओके अदुदी ngasiदी हांगबा अमदी हांगदबा सर ngasiगीदी हांगगा दुम लेरि ngасai अथेंगबदी इसिंग थक्लुबनी ओके अदु ओरगदी सादो सर इमुंगसिदा अतै करी पोचाई सर लोनी यंगजरी सर खरमोने यंको फनी सर पाबो अदोंगी सानुपासी मखुट येतनी लेलिस अदुगा मासी ओइना कोटपरा नत्रगा येत इबुंगो मादी ओइ कोटे येतनी कोलम मदुम पाइबन येतना कोलम पाइबा अदुगा येतलोम द लेन अदुसु मखुट की सरुसु उबो मखै लेन सिंगली लेन बाहायबदुदी सिंगली कक्तंग लेन बो होनबदा इंची अमदगी हेना लेन बो होनब इबो अमुक्ता हाइबियो मिसी असिबो सुसाइड होइगद्रा नत्रगा
ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯊꯣꯡ ꯄꯛꯀꯥꯏꯔꯒ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯉꯒ ꯏꯆꯥꯕꯨ ꯍꯥꯠꯂꯒ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯏꯃꯣꯛꯁꯤ ꯃꯊꯟꯗ ꯂꯩꯔꯤꯉꯩꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩꯗ ꯉꯟꯅ ꯃꯤꯗꯨ ꯆꯪꯉꯒ ꯀꯥꯡꯈꯁꯤꯒꯤ ꯃꯈꯥꯗꯅꯦ ꯕ꯭ꯂꯦꯗꯇꯣ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯏꯆꯥꯅ ꯇꯨꯝꯃꯀꯥꯟꯗ ꯃꯈꯨꯠꯇꯣ ꯂꯦꯟꯊꯠꯂꯝꯃꯒ ꯆꯥꯛꯁꯪꯂꯣꯝꯗꯒꯤ ꯐꯥꯎꯔꯒ ꯌꯨꯝꯁꯤꯒꯤ ꯊꯣꯡꯅꯥꯎ ꯊꯣꯡ ꯄꯛꯀꯥꯏꯔꯒ ꯆꯠꯈ꯭ꯔꯤꯖꯥꯠꯂꯅꯦ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯄꯥꯕꯨꯡ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯈꯪꯖꯔꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯗꯕ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ ꯄꯨꯝꯅꯃꯛ ꯇꯧꯕꯤꯌꯨ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯈꯪꯅꯅꯕꯒꯤꯗꯃꯛꯇꯅꯦ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯣꯏꯔꯕꯁꯨ ꯀꯔꯤ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯆꯪꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯇꯧꯕꯤꯌꯨ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯅꯤꯡꯊꯤꯖꯔ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤ ꯂꯥꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯒ ꯃꯍꯥꯛ ꯄꯨꯡ ꯀꯌꯥꯗ ꯂꯩꯇꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯦ ꯁꯤꯃ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯗꯣꯝ ꯌꯨꯝ ꯄꯥꯜꯂꯛꯄ ꯑꯩ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯟꯖꯔꯦ ꯑꯣꯀꯦ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯗꯣꯝꯒ ꯅꯨꯡꯉꯥꯏꯅꯗꯕ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯉꯁꯤꯁꯨ ꯉꯥ ꯂꯩꯔꯛꯂꯒ ꯏꯟꯁꯥꯡ ꯍꯥꯎꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯅ ꯁꯤꯔꯤꯕꯁꯤ ꯁꯨꯁꯥꯏꯠ ꯅꯠꯇ꯭ꯔꯒ ꯃꯔꯗꯔ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯔꯤ ꯂꯩ ꯁꯥꯔ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯃꯨꯡꯗ ꯃꯈꯨꯠꯀꯤ ꯁꯤꯡꯂꯤ ꯀꯛꯊꯠꯆꯗꯨꯅ ꯂꯩꯃꯥꯏꯗ ꯏ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯁꯤꯔꯝꯂꯕꯁꯤꯕꯨ ꯁꯨꯁꯥꯏꯠ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯕꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯥꯁꯤꯗ ꯃꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯅ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯁꯤꯃ ꯑꯗꯨꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯆꯥꯛꯁꯪ ꯑꯗꯣꯝꯒꯤ ꯀꯥ ꯑꯗꯨꯒ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯀꯥ ꯌꯨꯝꯌꯥꯏ ꯀꯥꯁꯤ ꯐꯥꯎꯅꯔꯤ ꯑꯗꯨꯔꯕꯗꯤ ꯑꯇꯣꯞꯄ ꯃꯤꯅ ꯂꯥꯛꯂꯒ ꯍꯥꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯤꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯃꯊꯟꯇ ꯁꯤꯖꯒꯗꯧꯔꯤꯕ ꯃꯔꯝ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯊꯟꯇ ꯁꯤꯒꯗꯕꯒꯤ ꯃꯔꯝ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯤꯃꯥꯒꯁꯨ ꯅꯣꯡꯃꯇ ꯈꯟꯅꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯁꯨ ꯃꯥꯒ ꯀꯔꯤꯃꯠꯇ ꯍꯥꯏꯅꯕ ꯂꯩꯇꯦ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯥ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯖꯕꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯠꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯗꯕ ꯈꯟꯅꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛꯀꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯄꯨꯡ ꯀꯌꯥꯗ ꯁꯤꯕꯅꯣ ꯑꯗꯨꯒ ꯁꯨꯁꯥꯏꯠꯂ ꯅꯠꯇ꯭ꯔꯒ ꯃꯔꯗꯔꯔ ꯍꯥꯏꯕꯗꯨꯁꯨ ꯑꯁꯦꯡꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯒꯅꯤ ꯑꯦꯅꯤꯋꯦ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯒꯦ ꯄꯥꯎ ꯑꯗꯨꯒ ꯄꯥꯎ ꯃꯨꯟꯅꯗꯤ ꯈꯟꯕꯤꯌꯨ ꯃꯨꯟꯅꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯑꯣꯏ ꯀꯣꯠꯇ꯭ꯔꯒ ꯃꯈꯨꯠꯅ ꯕ꯭ꯂꯦꯗ ꯑꯗꯨ ꯑꯣꯏꯅ ꯄꯥꯏꯖꯔꯒ ꯌꯦꯠꯇ ꯂꯦꯟꯕ ꯍꯥꯏꯕꯁꯤ ꯄꯥꯎ ꯑꯗꯨꯒ ꯂꯦꯜꯂꯤꯕꯁꯤꯁꯨ ꯈꯨꯠ ꯑꯁꯤꯒꯤ ꯁꯔꯨ ꯃꯅꯨꯡ ꯐꯥꯎꯕ ꯂꯦꯜ ꯑꯗꯨꯅꯗꯤ ꯄꯥꯎ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯕ꯭ꯂꯦꯗꯅ ꯂꯦꯟꯖꯒꯦ ꯍꯥꯏꯔꯕꯗꯤ ꯌꯦꯠ ꯀꯣꯠꯄ ꯃꯤꯗꯨꯅ ꯃꯈꯨꯠ ꯌꯦꯠꯅ ꯑꯣꯏꯅꯥꯔꯣꯝꯗ ꯑꯌꯥꯝꯕ ꯂꯦꯟꯕꯁꯤ ꯆꯠꯅꯩ ꯑꯗꯨꯒ ꯃꯁꯥꯅ ꯑꯣꯏꯅꯥꯁꯨ ꯀꯣꯠꯄ ꯅꯠꯇꯕ ꯑꯗꯨꯒ ꯈꯨꯠ ꯑꯣꯏꯅꯥꯅ ꯕ꯭ꯂꯦꯗ ꯄꯥꯏꯔꯒ ꯌꯦꯠꯇ ꯂꯦꯟꯖꯒꯅꯤ ꯍꯥꯏꯕꯁꯤ ꯄꯥꯎ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯗ ꯀꯔꯤ ꯂꯥꯛꯏ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯄꯥꯎ ꯑꯗꯨꯒ ꯄꯥꯎ ꯄꯣꯁꯠꯃꯣꯔꯇꯦꯝ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯒꯅꯨ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯟꯅ ꯆꯩꯅꯈꯤꯕ ꯂꯧꯔꯤ ꯁꯝꯕꯜꯒꯤ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯊꯨꯝꯒꯤ ꯅꯠꯇ꯭ꯔꯒ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯖꯔꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯖꯈꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯑꯣꯏꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯇꯨ ꯑꯁꯦꯡꯕ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯄꯥꯎ ꯑꯉꯥꯡ ꯁꯥ ꯒꯥꯔꯤ ꯂꯥꯛꯕ꯭ꯔꯥ ꯁꯥꯔ ꯒꯥꯔꯤ ꯂꯥꯛꯆꯔꯤ ꯁꯥꯔ ꯑꯗꯨꯗꯤ ꯃꯁꯥꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯖꯒꯦ ꯃꯍꯥꯛꯀꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯄꯥꯕꯨꯡ ꯍꯣꯏꯗ ꯄꯥꯎ ꯄꯤꯖꯔꯛꯀꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯖꯒꯦ ꯂꯥꯛꯑꯣ ꯑꯉꯥꯡ ꯁꯥ ꯐꯅꯤ ꯁꯥꯔ ꯑꯁ ꯀꯔꯤꯅꯣ ꯁꯥꯔ ꯊꯣꯛꯅ ꯊꯤꯅ ꯁꯣꯛꯅ ꯀꯔꯤꯅꯣ ꯕ꯭ꯂꯦꯗꯅ ꯂꯦꯟꯕꯗꯕꯨ ꯁꯥꯔ ꯉꯥꯏꯈꯣ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯂꯣꯏꯅ ꯈꯪꯒꯅꯤ ꯁꯥꯔ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯑꯣꯏꯒꯗꯧꯔꯤꯔ ꯁꯤꯕꯨ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯍꯥꯠꯄ ꯑꯣꯏꯒꯗꯧꯔꯤꯔ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯉꯝꯃꯣꯏ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯂꯤꯕꯗꯤ ꯃꯈꯨꯠ ꯑꯣꯏꯅ ꯌꯦꯠꯇ ꯂꯦꯟꯕ ꯉꯝꯂꯤꯕꯁꯤ ꯑꯗꯨꯒ
ꯀꯥ ꯑꯗꯨ ꯃꯃꯥꯡꯗꯤ ꯊꯣꯡ ꯂꯣꯟ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯆꯥꯛꯁꯪꯗꯗꯤ ꯐꯥꯎꯅꯔꯦ ꯃꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯂꯩꯕꯗ ꯃꯤ ꯑꯃ ꯁꯤꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯃꯄꯥꯅꯦ ꯃꯃꯥꯅꯦ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯔ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯠꯄ ꯖꯥꯠꯂ ꯁꯔ ꯗꯥꯃꯩ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯔꯣꯟꯕ ꯅꯨꯡꯁꯤꯅꯕ ꯂꯩꯕ꯭ꯔꯥ ꯅꯨꯡꯁꯤꯅꯕꯗꯨꯅ ꯃꯔꯝ ꯂꯩꯔꯒ ꯃꯁꯥ ꯃꯊꯟꯇ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯄꯨ ꯇꯝꯅꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯄꯨꯝꯅꯃꯛꯇꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯒꯅꯤ ꯆꯠꯅꯕ ꯇꯧꯁꯤ ꯐꯔꯅꯤꯆꯔ ꯊꯧꯔꯣ ꯐꯔꯅꯤꯆꯔ ꯑꯁ ꯍꯟꯗꯛꯁꯤ ꯀꯔꯤꯅꯣ ꯃꯤ ꯈꯨꯁꯤ ꯈꯨꯍꯥ ꯂꯍꯥꯁꯤ ꯀꯔꯤꯅꯣꯀꯣ ꯍꯤꯡꯒꯗꯕ ꯀꯤꯁꯜꯂꯛꯑꯦꯗꯀꯣ Lakle Inspector Tayai Hanana Thagatsari Ngasigi Inspector Tayai Chamgaga Supna Manga Suba Tangkak Tabiriyusing Lana Ngasigi Crime Update Lazy Crime Update Sumiyam Punamak Tabiu Lana Ngasigi Birthday Tariba Namairapam Menao Lema Ovagai Kadajit Many happy returns of the day Nungairabadongi Pono Vidasigi Damagi for Mangol Vizari Yaifaba Nungaiba Avabo Ibiu Tongam Asa Dini Chanu Asa Dini Chanu Tongam Ibomcha and Pramodini Chanu Datarok Towal Kekman Makhalekai Many happy returns of the day Nungairaba Ipong numit asagi damak Yaifa Mangol Pizari Taibong Mapugi Mafumda Adomadong Yapunchi Nung Chang Banade Yek Taba Faba Sokat Bay Yaifaba Punamak Uirasunu Asigum laba mapong numina si masing lang amda na lakpo ida sanu may ising nusit kudong tiba po na magtagi ngaktok pido na tayo bang mapo na punsi nung sang mapibibo sanu hay na isorgi mapamda do madong ipunsi ni jari sigum laba nung ayra ba numit asi imong manung pun na matam kaya chahi kaya pangtok pangamba oibiyo hay na isorgi mapamda ni jari So ngasigi crime update laibani na i-comment yam sang na pajaroy gi daga khajiktang tentang na pajaraga loisinjagi aying bi ilambam thagachari mi haiba ikoise ningba loina thungba pami adubu ningba thungbagi kana thungbadi kana so leiramoi mina khanbana ama laina tambana ama natapire sangasi wari se aduki matik phajai Misi Simana Kari Habino Misi se Simana Haiba Anyway Yung minasi Binota Khetri Thagachari Jim Lee Sir Amukta Lautopi Yagadra Magi Laikpam Thoba Lautopam Dagi Hai Jim Lee Kari Wapam No Dumadai Khangjadre Thorum Sigamari Lina Natragadi Khuna Lautok Bahisi Kari No Gyanta Jadre Magi Laifam Thobala Thopam ni haisi kai haino ai gyan ta jadre Ibem Handevi Sir ai di makok ta gita hodre na makok ta gita dredi Madam Ibeman wari si sonu nungai roi hai tare ngasi wari si khwai de gi tongan bo wari imni ngarang gi wari du su khwai de tongan bo wari imni ngasi si su yam tongan bo wari imni aduga wari se aseng ba thokpa thodong aduga Thagachari mayam punama puni loksing wenenaba karigi hal ino karigi nok mathan sirira karigi sirino kari taurino haibo wari khak lakhine aduna hayeng gi tang kakta khangwina si Thagachari tutu Kisor Gurung Thagachari Chite Konthaw Jam Thagachari Ranjita Kaisam Sarngasagi Inspector Tayai story yano phajai yamna so nungai jai tabagi pen banai di sargi wakhalon se haninga leitana na tapire Thagachari Ranjita Kaisam Konsam Bimola Thagachari happy birthday to all takpirakpa daga Thagachari Thoi Hemabati Tomtin
थागचरी हनना सलाम रोनी बला देवी थागचरी बिमला नावरेम थागचरी सर 505 सुबा तांको यामना नुंगाइजेना ताकपिरकपा अजित वाइकोम सर ताबदे यामना फजेन ताकपिरे थागचरी पुनसीबा हैप्पी बॉर्न डे बोथ ऑफ यू ना ताकपिरे लानसिंग थागचरी वाइ पुनसी कना ओरिगबा मागी नुपीदु मानदे ना ताकपिरे एनीवे करीला ए केदवे हाबदुदी गमिना सिमया बिगारनी सगोल सेम सरवारी असे हनिंगा लेतना फजई थागचरी ताकपिरे थागचरी बेनोता खेत्री थागचरी हिमावती निथौजम बोयदा मोहम्मद फरुद्दीन थागचरी युमनाम पुष्पा हैप्पी बर्थडे टू ऑल असगी एपिसोड यामना कीबा फावी यस तुमिन्नरगा हाइदी मतई मनाव नुपा नुपी हाइदु इमुंगदुदा लेरिंगेदा नुपादो मखुतु ई तप तप तारा सीरा लेरमे रंजिता कैशाम तया स्टोरी यामना फजैन ताकपिरे थागचरी बिनोदिनी कोमद्रा से वरी यामना नुंगाइजेना ताकपिरकपा तोकपा मतोन थागचरी थैंक यू सो मच सनाथोई देवी सर की वरी यामना नुंगाई सर हैप्पी बर्थडे टू ऑल ताकपिरे थैंक यू सो मच गीता सरंग थेम दाजेम्स ngasi wari hani halai tana fazai nungai rohit pu kanana bu khaligaba so thank you so much kishor goring sunin jambe mohammad ras angom milan thank you so much ravishna happy birthday to all inspector te wari ya wakhal yam waida anyway kari lakadagi haido yamina se motom langlembi thagachari si wari yam fajai na nungai gadori rohit kimisi yes okram tombi thagachari chan kharibam thagachari ranjit aingbi birjit for sabam thagachari ngasi wari se mayam dagi pungtop topi pakhong amaga loinana yes Tokjom Angela Simana Hatpuram do mali in tapiri thank you so much Ibeman Devi Saikom Sobha Thagachare yam sana pajar ring city kano laibani na crime update wari malai aduga wari se mayam dong lijage nungtigi sei thai asigi sei thadabida wari si oina taminarasi thagachari hana hana laitonja moken handakti wari se khara khetna na dum nungai hai wari se tongan tongan wari makhan nga tani hai tare wari thiba zo wai aduna thagachari ram thiam thagachari entertainment manipur ke funny thagachari kishor gurung punama muhammad ras ai padaba singh apigani thank you so much sanana thagachari minute ama khaktang ngai minasi aduga miyamna khudul tamjage aduga adomna thiba fangdragadi channel da ibiu kari haina youtube ta crime update 112 haina ibiu